Leithao village leikhidraba athoba tara humdoi chatminakhiba ni haiba miyoi amasu AR na imung manungi miyoi singda sinnakhre. Haukiba December mari da Tengnopal district ke Leithao village ta kuki militant singa maitai naha tara humdoi faraga makhut chalaba matungda mihat thina hatok pikraba sing aduga chatminakhraga mafam khangdana lairakkiba naha ama ngasi kuntaruk suba sector AR palel gi makhada laiba ahum suba Assam Rifles na Tengnopal police station da sinarakpadagi amuk Tengnopal police na palel police station da puraktuna imung manungi miyoi singda sinnakhre hairi ngasi yungi miyoi singda sinnakhra miyoi adugi maming Laisram Rajen chahi kuntaruk apokpa Laisram Nagesor kawi hairo part 2 bazar mamang dagini mahak leikhidraba naha tarau humdoi aduga punna chatminakhraga lambida masa ngamlaktabadagi thongdok thokpham yaudringai mafam amada lehokhibani masigi matungda December mari da Leithao village ta maitai tarau humdoi bu kuki militant singna pharba matung mihat thina hatkiba thongdok adugi pau mahak masa maksu taba phangki mahak na masa ngamdabadagi lehodamdaba taragadi mahaksu asibagi khayata taramgadabani naha tarau humdoi hatkibagi pau tarba matungda mafam amadagi amada chatuna mahaki punsi hingnanaba leirakpadagi AR kangbu thengnaduna imung manungda sinnakhibani hairi Bayabadi, Kaksing Naha Amasu, Kongsit Adu the Yaukibadagi, Nantok to Chelakpadagi, Kamzong the Labor AR rescue Tower Bumatunda, Yungi Miyoi Singda, Sinakhiba Sulai Krabani.